Senglaba August tarahumdagi Numit ki maithongda amuba hamuk teisalhangumsi. Komzali singamaga chamapan marfumathoi August ki tarik tarahumdoi Numit asida British lengakna minungsi leite na faidabungda Yuvraj Tikendrajit Thangal General amadi mahaki angam athoubasingbu miyam mamangda ngammi matagum phasi tawduna hakhiba amadi ningthaukola Chandra amasung mahaki lanmi kharaga makhoi kunhumdoibu thapnaba mafam kalapani ithatta loi thakhibana singbabu ningsingba oina chahi khudingi August ki tarik tarahumdoibu athoubasingbu ningsingba numit haiduna leiba asigi kachin koya yongna paksana thouramsing pangthoktuna lakli adubu haukiba sahi khara asida August ki tarik tarahumdoi gi thouramsing asibu kanagumba Bharat lengaki agent manba kharana leibak ningba isai sairina chingbagi mahutta harau kumhaina chingba thauram oina uhannaba honaraklabra haina ngangnabasu tanarakli masi laibak thiba amani aduna amaromdana numit asiga mari shuklai leinadaba mawongda kanglagi gate mamangda Bharat ki lanmisingna Vijay Diwas palangi thauramsingsu chahi khudingi chang naina pangthokpagi mawong unarakli masina Bharat lengaki karamba thausil amagi makhada oigadoribano aduga amuk ing kumjali sing amaga chanipan maudra mathoi April tarik kunhumdoi Thokchom de numit asidani British ki achouba lanmi singi tingolga mising yamjadraba maitei lanmi tingol singa matamdugi major gi fam puramba pawan nawal sing miyamna pauna brajabasi hainasu khangnaba lanmigi luchingpurel asibu khongjom turel dagi tengol lampak tamna puraklaga miyam mamangda ipu paunam nawal sing akiba leitana thawai thakhiba ima leibakidamaktani asigumlaba thamoi soklaba numit asibu ngasi fawba Thokchom de haiduna pangthoktuna lakli adubu thauram pangthofamda kanagumba angambasinggi thausul manba mawongda Bharat ki machu ahungi firau sing yungsinba madi janagana manana chingba saksinliba asibu pangtholiba thauram aduga mari leinabra haiba wahang amani matam adudadi Bharat tasu tindri Manipur tanganba leiba ama oringai matam dani Bharat ki ningtamnabagidamakta lanthengnakebasu natti Manipur ima leiba asibu ningtamba manghandanaba lanthengnakhibani aduna kanagumba kharana Bharat ki damakta lanthengnaduna thawai thabagi mawongda uhannaba manba thawngshin chatharakliba asi laibak thiba amani amaromdana Silongi laitum khrada leiriba Maharaj Buddha Chandragi lising amaga chamapan nifumapan gi September kunmathoida Government of India mihut singa merger agreement sign taunakhiba khurye pinakhiba mafam adubu kana khanghalamdana yum adu leirami haibagi mami fawba tahalloi haibagi mawongda thudek lamba asigi nungi oiba wahanthok na karino tungi miro singna Manipur asi ningtamna palamba leiba amani haibasi ningsing danaba kanagumba khuraki ina lai saba kharaga manaraga ningtamna mi haibagi khongul fawba muthatnaba sillibra adubu hainabadi leiri ngasi fawba pak sauraba Bharatpu khudum channaba hotnabadi British ki achouba officer sing amata sikhiti pikraba Manipur asi lausin badi British ki achouba masak naiba officer manga masaga mangaka tungan kenkhi asumna British lengakpu Manipur asi picture abasu taraiba achamba leibak amadi nati haibasi makhoida khanghanlambai aduna leibak kidamak thawai thakraba athoubasinggi ningsing thauram singda harau tayamba fongdopagi mawongda thauramsing pangthokpiganu eikhoi ningkha tamna palambat lamdam amagi machang masu singni kauthoklisi
Adubu ing kamza 1918 dagi British Lengaki Makada Loi Chandana Sangna Laklaba Matungda amuk ing kamza 1958 September gi tang 12 dagi amuk Bharat Lengaki Makada Senglaba matam asi maning tamba leiba amada leibagi mahau adu ngasi fawba fangdana lakli matamdagi mising yamjadraba ipa ipusing aduna macha masu oiba eikhoi thawai fawba thabiramduna aduki matik pak chauna thambirambaduna ing kumza 1998 April gi tarik 19 numit asida ningtamna palamba Manipur British Lengaki makha ponki matamdagi mising yamjadraba khusu khulaida mapa chanadraba maitegi lanmising aduna khangna maringjal mathauna hanba tawdana thengnakiba akanba lanfamsing kharadang pallabada khabam lamkhai lanfam lamangdonggi lanfam amadi khongjomgi lanfam na chingbada icha isusing asi tungda mikha ponduna minai oina hinghauba tare khanduna akanba mongda lanthengnaramlaga thawai fawba thadokhiram liba haibasi hauziki miro aikhoina kaufade ipa ipusingna chatharamba liklamsing muthat haidi ngasigi thoram asigi Aeebana Thokchom Kenedy boy khrai kongpa Tharamasi lanthuksobada asoi angam yaukhiba punamak yaurabasu apigani Tharamasi bulanthukcharibi ehakna MM News Live ki channel dagi amu hana khurumjari